ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯅꯥꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯂꯥꯡꯃꯩꯗꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯧꯖꯤꯛꯅ ꯑꯩ ꯐꯨꯔꯥꯃꯈꯣꯡ ꯂꯪꯊꯕꯥꯜ ꯐꯨꯔꯥꯃꯈꯣꯡꯗ ꯂꯩꯖꯔꯦ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯕꯤꯍꯥꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯊꯣꯏꯕꯤ ꯗꯦꯕꯤ COVID-19 ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗ ꯁꯣꯛꯍꯟꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯔꯒ ꯍꯤꯡꯖꯔꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯑꯗꯩꯗꯤ ꯄꯥꯟꯅꯔꯤꯕ ꯑꯗꯩ ꯐꯦꯃꯤꯂꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯤ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯕꯁꯤꯅ ꯄꯦꯟꯗꯦꯃꯤꯛꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯑꯣꯏꯔꯒꯁꯨ ꯑꯗꯩ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯔꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯄ ꯑꯣꯏ ꯆꯍꯤ 2.5-3 ꯃꯌꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯗ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯕ ꯄꯩꯁꯥ ꯊꯣꯛꯂꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯒ ꯃꯤꯅꯗꯤ ꯃꯁꯛ ꯈꯪꯉꯨꯔꯒ ꯑꯗꯩ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯨ ꯄꯥꯏꯕꯗ ꯏꯀꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯩ ꯐꯦꯃꯤꯂꯤꯒꯤ ꯃꯔꯨꯑꯣꯏꯅ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯊꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯌꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔꯗꯪ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯃꯇꯝ ꯈꯔ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯑꯦꯛꯖꯥꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯗꯤ ꯊꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕ ꯌꯥꯔꯣꯏ ꯑꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯅꯔꯝꯕꯗꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯆꯠꯂꯒ ꯅꯨꯡꯉꯥꯏꯖꯕ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯐꯪꯖꯕ ꯁꯤꯅ ꯈꯔ ꯑꯩꯈꯣꯏ ꯄꯦꯟꯗꯦꯃꯤꯛꯅ ꯋꯥꯔꯨꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯈꯔ ꯐꯨꯒꯠꯄ ꯉꯝꯒꯗ꯭ꯔꯥꯅ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯅ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 9, 10, 11, 12ꯀꯤ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄꯗꯤ ꯑꯗꯣ ꯄꯦꯟꯗꯦꯃꯤꯛꯅ ꯋꯥꯔꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯄꯦꯟꯗꯦꯃꯤꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯡꯉꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯃꯠꯇꯁꯨ ꯊꯤꯡꯗꯦ ꯑꯦꯛꯖꯥꯝ ꯂꯩꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯃꯐꯥꯎ ꯊꯤꯡꯗꯦ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯈꯛꯇ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯅ ꯄꯥꯏꯈꯠꯄꯤꯔꯛꯏꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯤ 11, 12, 10ꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯐꯅꯅꯕꯕꯨꯗꯤ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯪꯗꯒꯩ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯕꯨ ꯃꯨꯠꯇꯅꯕ ꯑꯗꯩꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯍꯦꯟꯅ ꯐꯪꯉꯨꯕꯁꯨ ꯅꯠꯇꯦ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯑꯩꯈꯣꯏ ꯄꯨꯡ 2ꯗ ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯛ ꯆꯥꯏ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ 8ꯗ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯨꯛ ꯄꯨꯡ 11:30ꯗ ꯆꯠꯄꯁꯨ ꯌꯥꯎꯏ 10ꯗ ꯆꯠꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯊꯤꯡꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯤ ꯂꯩꯖꯩ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯔꯤꯕ ꯐꯤꯂꯤꯡꯁꯦ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯩꯗꯤ ꯊꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯆꯥꯎꯈꯠꯅꯅꯕ ꯑꯃꯗꯤ ꯃꯨꯠꯇꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅꯁꯨ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯅꯁꯨ ꯑꯗꯩ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯃꯩ ꯏꯛꯂꯕ ꯊꯝꯃꯣꯏ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯁꯤꯗ ꯄꯨꯊꯣꯛꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯕꯥꯏꯒꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯊꯣꯛꯆꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯃꯤꯔꯥꯕꯥꯏꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯃꯔꯤ ꯂꯩꯅ ꯄꯨꯊꯣꯛꯆꯔꯛꯈꯤꯕ ꯃꯩ ꯏꯛꯂꯕ ꯊꯝꯃꯣꯏ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯦ ꯃꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯀꯥꯎꯟꯁꯤꯜꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕꯤꯔꯛꯏ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯃꯅꯤꯆꯥꯟ ꯑꯅ ꯑꯃ ꯂꯩ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯕ ꯃꯤꯔꯥꯕꯥꯏꯒꯤ ꯃꯥꯒꯤ ꯔꯣꯜ ꯑꯃ ꯑꯩꯅ ꯀꯨꯝꯕꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯥꯕꯥꯏꯒ ꯍꯧꯖꯤꯛꯀ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯃꯅꯤꯆꯥꯜꯁꯦ ꯁꯤꯒ ꯑꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯦꯡꯅꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁ ꯑꯗꯩꯗꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯒꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯩꯗꯤ ꯃꯥꯒꯤ ꯕꯣꯗꯤ ꯃꯨꯞꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯦ
ꯑꯗꯨ ꯂꯤꯂꯥꯁꯤ ꯄꯨꯊꯣꯛꯑ ꯃꯇꯨꯡꯗ ꯃꯁꯥꯅꯁꯨ ꯍꯥꯏ ꯗꯗꯥ ꯅꯪ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯑꯦꯛꯇꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯁꯤꯟꯗꯨꯗꯤ ꯆꯥꯛꯏꯒ ꯍꯥꯏ ꯃꯥꯅ ꯁꯁꯄꯦꯟꯁꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯡ ꯑꯣꯏꯕꯅꯤ ꯃꯁꯤꯒꯤ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯋꯥꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯤꯂꯥꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯗꯣꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯦ ꯑꯅꯤꯍꯨꯝ ꯂꯣꯏꯅꯃꯛ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯤ ꯄꯥꯡꯈꯠꯈꯤꯕꯅꯤ ꯑꯗꯨꯗ ꯃꯁꯤꯗ ꯍꯥꯔꯗ ꯂꯦꯕꯔ ꯌꯥꯝ ꯆꯪꯈꯤ ꯄꯨꯡ 6ꯇꯒꯤ ꯌꯧꯅꯔꯛꯑꯒ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ ꯌꯧꯅꯔꯒ ꯍꯦꯚꯤ ꯋꯥꯔꯛ ꯇꯧꯈꯤ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯅ ꯍꯥꯏꯅꯁꯨ ꯑꯩꯅ ꯊꯥꯖꯩ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯦꯡꯈꯤꯕ ꯂꯤꯂꯥ ꯑꯃꯅꯤ ꯃꯩ ꯏꯛꯂꯕ ꯊꯝꯃꯣꯏ ꯁꯨꯞꯅꯇꯒꯤ ꯕꯨꯛ ꯇꯧ X ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯈꯛꯇꯗ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯍꯥꯏꯔꯤꯕ ꯑꯦꯞꯁ ꯑꯁꯤꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯃꯩ ꯏꯛꯂꯕ ꯊꯝꯃꯣꯏꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯔꯨꯅꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯍꯥꯏꯗꯤ ꯀꯥꯎꯟꯁꯤꯜꯒ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯩꯖꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯀꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯕꯨꯛ ꯇꯧ X ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯃꯁꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯄꯤꯕꯤꯕꯅꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯏꯕ ꯊꯧꯗꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯇꯝ ꯁꯥꯡꯅ ꯕꯨꯛ ꯇꯧ X ꯍꯥꯏꯕꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯐꯕ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯄꯤꯖꯔꯤ ꯕꯨꯛ ꯇꯧ X ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ